Delhi dagi Indigo flight ta halakibani haiba MLA ama quarantine tawdringa security single loinana quarter da sankre haidi ngasi ayuk Delhi dagi Imphal tamna Indigo flight ama da halakiba state asigi masak naiba MLA ama quarantine tawdringa da mahaka loina riba security single gari da tongminabaga loinana Imphal da leiba mahaki quarter da sankre haidi thajaba yaba paw amagi matung ina ngasi ayuk Delhi dagi Imphal tamna pairakiba Indigo flight number 6E251 da tonglakiba Singi AC amagi MLA asina COVID-19 protocol amata ngakna security single loina duna mak pulau lakliba gari adu da tongduna satmina kibani hairi adu moinamak masak naiba MLA asi home quarantine tawgani haina thajaba yaba paw asina hairi maroiba paw khara khtang mayam da share tawjage Travel History Leitaba Nurse ama Yaona miyoi taragomde positive Oire Apunba confirm case sama kunga matu shukrai Manipur ahan boy na COVID-19 ge patient sing seba tawribi health worker ama positive oire ngarang atheng mare Jenims ki BRDL sample sing test tawra Travel History Leitaba Susampur dagi nurse ama Yaona mapan dagi halakpa miyoi taraga ni COVID-19 positive oibe dagi state asida COVID-19 ge apunba confirm case sama kunga matu yokrai adu moinamak miyoi kuntraga nipan ama dilaiset asidagi recover tawangamle COVID-19 command control room dagi health department ki additional director su oiriba department asigi wongangloi Dr. Khoirom Sasi Kumar mangana ngasi yupung tramati fawbagi pungjada phangba report ta yumpham oiraga thadorok pasirol amana hai ngaranga thengba Jenims ki BRDL sample sing test tabdu nupa taret amadi nupi taruk punna miyoi taragom de COVID-19 positive oire miyoi singasi kangpokpi dagi manga tengnopal dagi om Susampur dagi ani Bishnupur district dagi ama Sandel dagi ama Tamenglong dagi amane kangpokpi district dagi positive oiriba miyoi manga asigi manungda sahi ohum kakta ngairiba nupi masa ama yauri nauna positive oiriba miyoi tarahom de asigi manungda Bishnupur amade kangpokpi district dagi miyoi taruk asi Mumbai dagi halakibane Sandel amadi Tamenglong district ki miyoi ani asina Delhi dagi halakibane Tengnopal district ki miyoi ohum asina Pune dagi halakibane aduga Susampur district dagi miyoi ani asigi manungda amadi Senai dagi halakibane aduga miyoi amana Travel History Leitaba Nurse ni haidi nauna positive oiragliba singi Jenims ki COVID care da praktuna mathau taba thabak sing lokhot hokre haidi miyoi tarahom de siga tharga state asida COVID-19 ga apunba confirm case sama kunga mata shuduna active case marfu homdoi leide amaromda Travel History Leitaba Susampur gi nurse nupi ama COVID-19 positive oirak pasigi matangna pauksi asina phangba pawgi matung ina nurse asi Susampur district hospital gi isolation ward ta mathau tawbi saini phurom surabi nurse amani haidi ma ka loina na mapana gi lakpa saini phurom suraba nupa amaga Jenims ki BRDL da test tawda positive oirakibane positive oiraba nurse asina Manipur gi ahanba COVID-19 patient sing seba tawba health worker positive oiba ahanba oidakadori atopa yamna su nungaitaba amasum nokningba phaw amkatang mayam share tawjage Sanarei Khamen Asinba da Chongsinduna ngaosinarubani haba nahataret police na phare Sanarei amadi Yaona ba thamba yamlaba Khamen Asinba gi marakta Chongsinduna sanabagi video ama social media da viral oirakpadagi Sanarei amadi Khamen Asinba Chongsinduna ngaosinarubani haba miyoi tare ngasi nambol police na phare haidi thaudo asiga mari leinana police na pharaba miyoi sing adudi longjam or thelo sei kunga mari apokpa el loken naurem somorji sei kunga mari apokpa gunna surakhaibam lashemba sei tarag mapan apokpa isei khaidem malem ngam sei kunga nithu apokpa lekhidraba manihar nongaithem Robert Zen sei kun apokpa Sanatomba Laishram Kumar sei kun gomdo apokpa El Samu amadi naurem Dipin Chandra sei kun gamatu apokpa Mega Chandra kawe hari makhoi tare hegru zamaning lekai digini police na makhoi tare makmayum mem ngi ngasi nungtul phakat kibani hari silapura maru phaw mana mu Bishnupur gi JNB quarantine center da sit chengba ama positive oire hena lana sandorak pasing sapkhat kadore sit chengba toroma miyoi test tokthona ba poktak pikre Bishnupur DC Bishnupur district ki JNB da hangba quarantine center sit chengma ki thabak tawba Bishnupur municipal council gi employee ama COVID-19 positive oirak padagi Bishnupur district asi cantonment zone oina lakthokre haina social media da thagalakliba paw asi yumpham yaudaba aranba paw ni haina Bishnupur district deputy commissioner Nita Arambamna thadorok pasirol amana haidi sirol sina hai record ki matung ina municipal council gi employees sing na sit sengma gi thabak sa thabra matik sana protective gear sing set hali JNB quarantine center da sit sengki ba singsu matik sana protective gear sing set an ki haina Bishnupur municipal council gi chairperson na paw pirakle Bishnupur municipal council na pirakpa paw gi matung ina JNB quarantine center da sit sengma gi thabak torma miyoi asi mapan da anaba ama torakpadagi matam khara mayumna pothana ba poktak pi khibani hairi mayam da pothakiba asigi khudong saba lauraga miyam da lana sandokpani hairi adum oinamak pothaduna leiriba miyoi asi ngasimak test tokthokna ba poktak pikre laibak thibidi test tawdriba miyoi amabu COVID-19 positive oire haijinduna miyoi asigi imung manung amadi miyam da mipaiba pokaliba sing ain gi oiba serak phangane lana pauk sandokliba sing disaster management act 2005 ki section 54 gi makhada serak pigini haina DC na thadorok pasirol sin makhatari government of Manipur COVID-19 command control room di hauji haujikta
press release sama thole myam update masa singatang myam hapcharamge ngasik pung tereta tholakpa press release ni aduga miyoi ahum amasu nauna covid-19 positive oide hari duga miyoi ahum asi BRDL Jenims da test of the khanga kibani hari aduga ahan ma miyoi si nupa sa mani maksi kuntra sure maksi kangpokpi district tagini Mumbai dagi halakpa miyoi ni aduga anishuba sisu nupa masa amani maksi kungni sure maksu Imphal East district tagini aduga makna Delhi dagi halakpani aduga ahum suba miyoi sina nupi masa ni maksi kungni pan sure makna Chuchampur district tagini aduga makna Pune dagi halakpani hari aduga makoi si train da halakpa ngatani su haidi aduga hauji makoi ji covid care facility Jenims da ship tawkhre su haidi aduga apunba masing Manipur covid-19 na positive uhan kiba masing ji miyoi samo kunga mari sure aduga hauji active case na miyoi humpuga taruk sure haina su makhatana thadoragli and thank you.